Matam sana school karaktabu oza ahum suspend taukhre. Anauba leingak na mamang thagi kun taruk thokhiba notification amagi matungina chatliba tha asigi amadage Manipur pumada lariba government ki yauna aided amasung private school pumnamak ayuk pung 9 dagi hangdoktuna class hogadabani haina mangjongna khangan khiba lairabasu hairiba mahisang singi anauba pungpham asibu thawoidaduna nangnaba karaktabani haibo oza ahum makoi gi service dagi suspend taukhre haire. Education S ki Director L Nandakumar na ngarang thokiba tongan bo order singi matungina suspend tawre haribo oza sing adude Maibampalli Junior High School Wabagai gi Primary Teacher Yunus amasung Science Graduate ki oza L Kahui amade Irong Primary Madrasa ki Primary Teacher Fakharuddin Ali Ahmad ni haire makoi bu service dagi suspend tawri basi makoi na nauba school gi timing ngaktabagi damak makoi gi mathakta lokhalakpa disciplinary action oina ni haire. Grade 4 amagi wathokta Manipur government High Court ta amukasu khudi thire. Ngasi dagina sahi kunmari ki mamang May ani 1998 ta Bisnupur district ki matamadugi Deputy Commissioner na thokiba order amagi matungin na district asigi subdivisional officer gi office ta pion grade 4 oina appointment pi kiba miyoy amana mahakpu grade 4 gi post asida regularization PB na ba hanjin haijaraklabasu tabiraktabadagi High Court of Manipur da wakalaktuna Court na su anirak hanna mahakpu regularization pina na bagidamak khana na ba direction pi ba phawbada thabak to onthok pi bagi mahutta High Court na pikiba judgment amasung order gi mayokta Manipur government ki maikai dagi writ appeal file tawraktuna singnaraklabasu court na mukasu appeal ase dismiss tawrakpadagi wathok asida Manipur government High Court na hanjin na khudi thikhre. May ani English amagat samapan marfudraga nipan da Bisnupur gi Deputy Commissioner na numit asigi mamangda leiramba piyon ama thabak tagi pothakibadagi hangduna leirakpa post asi mention na bagidamak sahi amakaki oina piyon gi posta appointment pikhiba miyoy adugi maming Yaikhom Jaikumar sahi 94 apokpa laikhidraba Yaima kawi Bisnupur ward number 6 dagi ne Pakistan da mahi tamlubasing India da thabak piroi amasung higher study da su tawhallaroi laibak asiga yumthangnariba Pakistan da leiba degree college educational institution amada mahi tamlakpa miyoy sing India da thabak piroi amasung higher study tawbagi ayaba su piroi haina All India Council for Technical Education AICTE amasung University Grant Commission UGC gi maikei dagi punna thokpa serol amada phongdorokkhre. Serol adu ngarang AICTE gi member secretary amasung UGC gi secretary na punna khuyak piduna thokibane. Serol adu na makha tana phongdoklibana mari lainaba pumnamakna Pakistan da higher education tamna bagidamak saroidabane. Pakistan da subject amada hekta degree college educational institution amadagi lakpa miyoy sing laibak asida thabak piroi amasung makata na higher study tawbagi ayaba su piroi haibasine. Adum oinamak Serol publication notice asina makata na khangalibana laibak asina masige citizenship oibagi ayaba pikraba migrant sing amasung makhoi gi masa masu sing na karigumba Pakistan dagi higher education gi degree phanglakpa yaurabadi Ministry of Home Affairs MHA dagi security clearance lauraba matungda laibak asida thabak piba yagani haiba wafamsu phongdorokle. Manipur Santosh Trophy gi semi final sangkhre. Malapuram na yumbu oiduna sathariba humbudraga manga suba Santosh Trophy gi ngarang sanakiba match ta Manipur na Karnataka bo ahum sino da maithiba piduna semi final sangkhre. Malapuram gi Kwatapati Stadium da sanakiba match aduna Lunmilen haukiba masung Somison Sirap ki ahan bahap ki goal sing aduna Manipur bu Group B dagi semi final sang bangamba ahan ba team oikibane. Aroi bada tabiri ba pumnamak po thagatsare.